ꯏꯆꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯆꯧ ꯆꯥꯗꯅꯦ ꯆꯧ ꯂꯩꯔꯦ ꯑꯗꯨꯁꯤꯗ ꯀꯣꯛꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯈꯪꯗꯦ ꯁꯝꯁꯦ ꯅꯨꯄꯤ ꯀꯥꯏꯅꯕꯗꯤ ꯂꯣꯏ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯁꯝꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯅꯨꯄꯤ ꯀꯥꯏꯅꯔꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯀꯣꯛ ꯉꯝ ꯑꯗꯣ ꯁꯥꯏꯗ ꯍꯥꯏꯕꯤꯔꯛꯑꯣꯔꯥ ꯁꯝ ꯍꯧꯕꯒ ꯍꯧꯗꯕꯁꯦ ꯀꯔꯝꯕꯅ ꯐꯖꯒꯦ ꯁꯤ ꯑꯩꯈꯣꯏꯅꯤ ꯀꯩꯅꯣ ꯁꯤ ꯅꯪꯁꯨ ꯈꯤꯇꯪ ꯅꯛꯁꯜꯂ ꯍꯩꯔ ꯑꯁ ꯑꯃꯨꯛꯇ ꯅꯪ ꯅꯤꯛꯎꯔꯦ ꯑꯗꯨꯅꯅꯤ ꯁꯤꯁꯦ ꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯁꯤ ꯆꯥꯗꯣꯏꯁꯦ ꯐꯣꯛꯄꯨꯗꯤ ꯂꯩꯁꯤꯗ ꯑꯗꯣ ꯌꯦꯡꯉꯁꯤ ꯁꯣꯜ ꯈꯤꯇꯪ ꯍꯥꯞꯀꯦ ꯉꯁꯤꯒꯤꯗꯤ ꯍꯣꯏꯗꯥꯅ ꯍꯩꯕ ꯍꯩꯇꯕ ꯇꯧꯕꯅꯦ ꯃꯥ ꯇꯝꯃꯤꯕ ꯀꯟꯅ ꯍꯧꯕ ꯈꯣꯠꯄ ꯑꯩ ꯈꯣꯛꯄꯤꯔꯛꯑꯒꯦ ꯈꯔ ꯇꯝ ꯌꯥꯝ ꯈꯣꯛꯂꯛꯑꯣ ꯇꯝ ꯃꯥꯡꯉꯅꯤ ꯍꯥꯎꯕ ꯌꯦꯡꯉꯦꯀꯣ ꯑꯩꯈꯣꯏꯗꯥꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥ ꯑꯍꯥꯟꯕꯅꯦ ꯃꯄꯨꯟꯁꯤꯒꯤ ꯏꯕꯥꯅꯤ ꯄꯨꯟ ꯇꯧꯔꯛꯇꯣꯏꯁꯦ ꯄꯨꯛꯇꯣ ꯈꯔ ꯁꯦꯞ ꯑꯣꯏꯅꯕꯥꯏꯅ ꯇꯧꯕꯅꯤꯗ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯞꯄꯒꯦ ꯁꯤ ꯀꯩꯁꯨ ꯆꯥꯕꯅꯤ ꯑꯗꯣ ꯌꯥꯔꯦ ꯂꯣꯏꯔꯕ ꯍꯥꯞꯄ ꯐꯣꯡꯃꯣꯡꯒ ꯁꯥꯔꯤꯌꯦ ꯆꯧꯁꯦ ꯍꯩꯗꯥꯒꯤ ꯅꯤꯡꯁꯤꯡꯉ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯉꯒꯦ ꯃꯥꯏꯁꯦ ꯍꯧꯔꯒꯦ ꯀꯥꯎꯅ ꯍꯥꯎ ꯐꯔ ꯍꯥꯎꯋꯦ ꯍꯩꯔꯦ ꯐꯠꯇꯧꯔꯦ ꯍꯥꯎꯔꯦ ꯃꯥꯏꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯐꯥꯒꯤ ꯅꯠꯇꯦ ꯇꯤ ꯍꯩꯔꯦꯃꯦ ꯑꯩꯈꯣꯏ ꯇꯥꯔꯦ ꯃꯅꯥꯡꯈꯩ ꯃꯥꯏ ꯍꯩꯕ ꯂꯣꯠꯁꯟ ꯃꯆꯥꯅꯤ ꯇꯟꯃꯟꯕꯩ ꯑꯗꯩꯗꯤ ꯅꯔꯨꯗꯤ ꯀꯣꯛꯑꯦ ꯐꯖꯅ ꯂꯧꯈꯠꯂꯤ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯂꯨꯒ ꯂꯣꯏ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯁꯝ ꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯅꯪ ꯀꯩꯅꯣ ꯈꯥꯡ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯦ ꯃꯥꯏ ꯕꯦꯔꯥꯅꯤ ꯆꯥꯎꯋꯤ ꯂꯣꯏꯅ ꯑꯩꯅ ꯁꯥꯏꯠ ꯑꯃ ꯇꯦꯡꯉꯨ ꯍꯥꯏ ꯂꯣꯏꯕ ꯅꯥꯏꯗꯣꯏꯗ꯭ꯔꯣ ꯁꯥꯏꯠ ꯑꯃ ꯇꯦꯡꯉꯨ ꯁꯥꯏꯠ ꯑꯃ ꯊꯝꯃꯒ ꯍꯥꯏꯗꯤ ꯂꯣꯏꯕ ꯅꯥꯏꯗ ꯃꯥꯜꯂꯦ ꯔꯤꯂꯦꯁ ꯅꯝꯃꯀꯥꯟꯗ ꯁꯣꯏ ꯍꯥꯏꯕ ꯁꯣꯛ ꯅꯝꯃꯀꯥꯟꯗ ꯃꯊꯛꯇ ꯆꯥꯕꯩꯅꯤꯅ ꯆꯥꯛꯀꯅ ꯁꯥꯏꯠ ꯑꯃ ꯇꯦꯡꯉꯨ ꯑꯣꯏꯔꯦ ꯁꯥꯏꯠ ꯑꯃꯗ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯨ ꯌꯦꯠꯀꯤ ꯑꯃ ꯊꯝꯃꯨ ꯍꯥꯏꯕ꯭ꯔꯣ ꯑꯁꯣꯝꯗꯩ ꯆꯥꯔꯒꯦ ꯑꯗꯨꯗꯤ ꯄꯨꯛꯇꯤ ꯊꯪꯒꯠꯂꯛꯑꯦ ꯅꯪꯁꯦ ꯒꯥꯟꯙꯤꯗꯤ ꯐꯖꯅ ꯃꯥꯜꯂꯦ
Kan kita noyo ganti. Tinggal buku iwal deh. Mama enggak kantor. Riktigt lyxigt. Hehe. Kita ngapa thara cara kira. Hah, Ngapa thara cara kira. loiselamaga. Trông nó ọt lên chứ để mục tiêu vào đi về Nó chỉ có sao luôn chứ bộ. Tengok ada. Ayo dia sai luôn hay sao? ya mấy cái
ꯐꯖꯔꯦ ꯂꯣꯏꯁꯟꯕꯁꯦ ꯆꯥꯎ ꯍꯥꯏꯔꯗꯕ Sao cái nó? ꯆꯥꯎ ꯍꯥꯏ ꯃꯥꯗꯤ ꯇꯞ ꯇꯞ ꯆꯥꯒꯦ ꯑꯗꯨꯗꯤ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯔꯝꯃꯔꯣꯏ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ ꯇꯞ ꯇꯞ ꯌꯦꯡꯁꯟꯈꯤꯒꯦ ꯌꯥꯗꯕ ꯍꯥ ꯉꯝꯗꯕꯩꯅꯦ ꯄꯤꯛꯃꯜꯂꯤ ꯀꯩꯅꯣ ꯉꯁꯥꯏ ꯆꯥꯏ ꯁꯤꯗꯣꯔꯦ Có sâu sâu nằm rất luôn hè. 야 누아이들이다 Asma là cái gì nhỉ? 한도록 또리들이나 야들 맨 비디오에서 로이 팔미더만테 다 같이 라이크, 쉐어, 서브스크라이브, 코멘트, 오브라마